Hello mayam bomu khana YouTube channel asira taram noksari ngasi gi video si mayam loi phobo meeting taminase Brazil South America gi khwaidagi chawba desh ni amadi world gi manga subada leiba desh ni makoi gi population asi chawrakna crore kunmathoi dagi heli Brazil gi border asi Atlantic Ocean ga loinana masi Chile amadi Ecuador natabida South America gi desh pumna makka border share tawi Brazil ase America da tawba adugumna magari sing ase masagi yetlom da thawi makhoi gi currency asi Brazilian real ni makhoi gi dollar ama asi ekhoi gi India da laklabagi tungdi India gi chawrakna lupa 30 ga manai ahan bada Brazil gi capital asi Rio de Janeiro da oirami adubu 1960 da Brasilia da onthoki Brazil asi 1822 da maning tamba fangki amadina 1825 da ahan ba oina makhoi gi sangvidan semki makhoi gi official language asi Brazilian Portuguese ni amasu masida English su chatnai masigi leibak asigi masagi akaknaba dharma leiti adubu ayamba mioi singdi Roman Catholicism hariba dharma asibu chatli Brazil gi semilon chawkhatpagi maruoiba maram singi achauba maram sigi manungda amadi makhoi gi commercial jet saba asini masi prithvi da khwaidagi amna commercial jet saba da taruk subada lei masiga loinana sugar cane soybean coffee amadi petroleum na chingba pot prithvi thungna supply tawi coffee puthokpada Brazil asi chahi chaumga jangkhai dagi world gi number 1 oina lai airport yambagi matang da su leibak asi prithvi da America gi mathang da lei prithvi gi khwaidagi chawba forest Amazon asi Brazil da 5.5 million kilometer square sandhoktuna lei amadi prithvi da chawba da ani suba leiba Amazon turel asisu Brazil da changamaga Atlantic Ocean da takhi Brazil da football asi thawai hakchang yauna pamnei amadi FIFA World Cup bu manga raklau kiba prithvi gi amatta ngaraba desni Brazil da Ilha Quima da Grande haiba island ama lei masibu Snake Island haina su khangnei maramdi masigi verga meter amada chawrakna mahu kanba lin ahum dagi hena fangnei Burger Lak Mariga listing Kuntra dagi hena chawna sandokuna leiriba island asida tongan ba jati gi lin lak kuntra muk lei masida micham sing chatpagi permission leite chahi 33 farabadi Brazil da vote thadabagi ayaba fange akhoigi asidadi vote ki numita vote thadadaba mayam lei adubu Brazil dadi masi yade kariguma nangna vote thadaudrabadi na hak fine tingani Brazil da samudra mapanda sanaba si yamna thengnagani mafam hairiba mafam sing asida koibagi da mapan leibak tagi mioi kaya lai Japan natabita Japanese khwaidagi yamna leiba leibak asi Brazil ni leibak asi da afaba hauna lonchat kaya leirabasu desh asibu modhanba hauna lonchat kaya lei khudam oina masida crime rate asi yamna yami masida average ta minute kuntra khudingi mioi tara hatli amadi masida leiba mioi sing ase drug yamna addict oi masi asigumlaba kaya asi leirabasu Brazil chawkhatpagi lamdadi maning handri leibak asida sahida mioi lak humbudagi humbutra amuk koiba lai